Haukiba November Thagi Tangkun Mangadagi Laimakong Talaiba Indian Army gi 57 Mountain Division gi military camp tagi Mangkiba Laishram Kamal Babu gi case State Cabinet na CBI da Sinabada Yakrabasu Hauzik Fawba Langla Langzil Puthokpa Ngamde Haiduna Progressive Youth Forum PYF na hayeng among State da Pung Tarani Thogi General Strike Laothokhre ngasi forum asigi Secretary Lokshing Ningthozana Kutek Piduna Thadorakhiba Gerald amagi matung ina Kamal Babu Mangkibagi Todok asigi matangda chap chaba langla langjil ama hauzik fawa puthokpa ngamdaba haibasi lengaki asonbani Thodo asigi achumba wayel fanghalu haina taksiladuna General Strike ki khongjang asi changsinaba warip laukibani hayeng ayuk pung taruk tagi numidang pung taruk fawa General Strike ki khongjang asi changsingani Masiga mari lainana hayeng forum asina sinduna lamdam asigi mafam kayada paktaknana wakat mifam famnaba Thaurang lamba adu Laothokhre